PR Makhatana Sangthaba Yabagi Mami Urakpada BJP ge MLA Singh Aron meeting Pang Thokre Hari Union Home Minister Amit Shah Mayai Tangba Loduna Manipur State ke Oina Pang Thokiba High Level Meeting Adada Manipur ge Law and Order Amadi IDP Singi Resettlement Amasung Rehabilitation ge Wapam Khaktama Khanakibata Natana PR Thamliba Manipur State Popular Government Ama Thambagi Wapam Yaudaba Maramna Manipur da PR Makhatana Sangdokpa Yabagi Oithokpa Leiba Maramna State Asigi Bharatiya Janata Dal Party da Karakpa MLA Singh Khaktagi Oiba Meeting Ama Ngarang Numidang Imphal gi Haidoktaba Mafam Amada Pangthokre Hari Thajaba Yaba Pau gi Likhun Amana Hai Ngarang Pangthokiba BJP MLA Singh Oiba Mifam Aduda Kuki Jo Community Singhdagi Karakpa MLA Singh Yaukhide Aduga Mifam Aduda Hanagi Chief Minister N Biren Singh Amadi Masana Masabu Chief Minister Oiba Pamjaba Contender MLA Singh Meeting Aduda Yaukhi Hari Ngarang Phangkiba BJP MLA Singh Meeting Adugi Agent Singh officially confirm Oidrabasu Mifam Aduna Anoba Leader Makhanduna Amata Oina Manipur ge Chief Minister Oina Project Tauduna Mari Lenaba Authority Singh the Sarkar Semnaba Haijabagi Wapam Singh Khanaki Hari Panbayai Manipur 2024 ke February Mapanda Matamdugi Chief Minister N Birena resign Taukraba Matung Tha Adugi Tarahumdoidagi Hauduna Manipur Central Government na animated suspension Thamlaba Matung President rule amuhana thamjilakibane masigi matung tarakpada mamang sahida Manipur da thamliba PRC center na tha taruk haibadi sahi asigi February 12 phawba sangdoktuna thamle hariba matam asida ngasi phawba majority oina leidiba Manipur gi BJP MLA sing na makhoigi maraktagi matik sabulu singba ama khanduna Chief Minister oina puthokpa ngamdabadagi hauji state asida popular government ama thamba ngamdana leidi masigi mathakta state asigi miyamna su majority oina leidiba BJP gi MLA sing gi marakta Mot Manadaba Kaibung Tanabagi Wakalon Sauna Mamitaba Uri Hiram Singh Sikupna Center na Yengladuna Manipur State BJP Oiba Anobo Popular Government Ama Semba Habisi Araibana Tabanina Sahi Asagi February Taround Pauba Sangdokiba PR Adu Makhatana Sangdopa Yabagi Oitokpa Adumak Lady Amarom the House Saliba Manipur Legislative Assembly Matamasi 2027 Pauba Dangne Kariguma BJP Anobo Popular Government Ama Lakpa Tarabasu Government Adugi Matam Sahi Ama Pauba Padaba Yai Hadi Paubi take the MLA Lokenga ex MLA Lukhoiga school campus ta Puna get Taukre ex MLA ga MLA ga Sinda Paudana Duna Kanarakpada Miyamna Pugli Paidana no Krehadi Wangoi Assembly Constituency ki Paubi take the school Sabagi Matang the Assembly Constituency Aduki MLA Khurajam Loken Amasung ex MLA Oinam Lukhoiga Ngara Ayupung Tramathurum Tarakpada Paubi take High School ki Lampak ta Phugai na get Taukre Paubi take High School Ani School Pagaransi Misanda Yauba School Amane Hariba School Sida Mahiro Singi Award pa classroom Singi Yenglaga Kendra gi MLA KS Loken gi Local Area Development Fund gi Sel Thadaraga School gi classroom Kharas Hagat ke Tanfam aduda si ama pairaga mafam aduda school sagadabani haina phongdorakhe hana MLA Local Area Development Fund na sarbe school adu loktho o mahaki kangbuna oina mafam adumakta da school gi ka ahum sagani haina mukpa horakhe kangbo aduna pairagliba serol adu repairing gi school sabagi napte haina yenarakhe school saba habsi school phagaran si mission gi saru ama oibanina MLA na chairman oiribani maramaduna mahana school sabagi matangda tawba ngamba khara lei haina yenarakhe makoyani angang masagi matawgom wahai Wata Fazadaba Taba Nuaitaba Wapam Mayam Ama Pongdorokpado Ngasi social media da viral oirake Makoy Anina Ngana Kiba Wapam Singaduki Manungda ex MLA na Zero Adu the Yaudibo Wahai Singadu Paba Toktabra Haida Hangladuna Paba Toktraga di Mahana Amamamta Oina Takpi Gahana Loken the Pongdokpa Take Wapam Adu Taro Matungda MLA Lokena Lukoy the Nahaku Larike Yamna Tamzahobage Aina Oina Takpi Gesero Adu the Yaudibadu Nahakari Amata Kangre Hana Kumnarake Madudagi Hendokladuna Sales Bot kahanba amadi ayat pinabagi matangda mana thopa wafam kaya maram phongdok narakpatake makoyani na mukna ringai tan phamadu da wangoi gi SDPO amadi police person kaya maram sulai masigi sumathakta zonal education officer masamak suma phamadu da laike lukhoi da DPR yaudana come down school saga dori bano haina hangboda pokom ningthina pinabagi mahuta kana chaina ba amadi authority oina bagi maongda wa ngangna rakhe police officer kaya masuma koyani na ngangna ribaduda themba natraga logi oiba thabak lokhat patau khide hari panba yabadi wangoi assembly constituency da MLA Loken amasung ex MLA Lukhoi ngai hak laitana chinda paudana duna khana chaina bagi thodok thoktuna lakhrabane masina maram oiraga constituency asigi
asigi senggot sagatpagi thabak thoramsingda apanba kayamarum thengnari hairi MLA na sinba New Year ki Sakland BJP ki MLA suna lakhidre Assembly dissolve tawbagi warep official committee na lawba ngamde hairi anawba sahi lakpaga iroina na lengak paibada yauramba MLA sing punna amuktang unana ba MLA amana sel tingno sinba numidang wairam ki Sakland da MLA sing masing suna lakhidre thajaba yaba mafamdagi phangbu pawna hai Sakland yawbo mifam ama kawbadu da somnatagi MLA taramari khaktamak lakhi kari maram ki MLA sing suna lakhidabano haiba chapchana khangdragasu MLA sing gi marakta Su Kaibung Tanabagi Irang Loisindre Hana Lobuyai. MLA Karana Manipur Legislative Assembly Speaker T.H. Saitabertaga Satminaningba Aduga Atopa MLA Karana Gomidas Kontauzanga Puningba Amade Atopa MLA Karana T.H. Biswajat Satminaningbagi Maramna Mipamadu Political Gimijing the Yang Bada Leadership Putok Nabagi Oirangani Kanarapadagi Lakidabo Oirangani Hari Mipamadu the Hanagi Minister Nongtombam Bire Sumasangam de Hana Lakide Adubu Mahakti Asem Masangam Dabagi Laktaba Oiram Lahadi Government Amasem matam kangten tenselakba asi phawda su BJP gi MLA sing center da miyeng thamlaga lenga ama semhan birakani haibagi thajaba thamnari makhoida apunbagi pangal habasi hojik su karino haiba khanthaba ngamnadre CM gi phangna bhona bada tongan wakhalon da thabak tawnari MLA sing masoi tanabana maram oiraduna national leader sing na makhoida thajaba thamlaktre masina maram oiraga Manipur da anobolenga ama semhan bagi mohta house dissolve tawkhikadra haibasi political nainaba sing na sibon ngangnari Maharashtra National Media amasung Imphal Phongba Pause Khara the Union Home Minister na handakta Manipur gi law and order gi matang review tawkhibadu the official singna president's rule sangthanabagi wafam phungdo e hainarabadu official committee na house dissolve tawbagi ayaba piba ngamde hana BJP gi MLA amana Pause sta phongdorakle Manipur gi governor Ajoy Kumar Bhala chief secretary Purit Kumar Goyal security advisor Kuldeep Singh amasung DGP Rajiv Singh yauna pangthokhiba mifamadu the Union Home Minister Amit Shah na officer sing aduda wahang khara hangki amasung officer sing aduna wafam khara phongdoklamke adubo mefam aduna Manipur da president rule extend tawnabagi warep ama lawba ngamba platform oide haidi MLA aduna makhata na high party gi oina yengloragadi parliamentary board haibasina asupa oi aduga government gi maikaidana cabinet committee on political affairs haibasina oi warep lawba ngamba body animak asida prime minister Narendra Modi yawi maramaduna Manipur da president rule thambagi matam sangto hangi habataragadi body ani asina khanaraga warep lawba mathautai adugumba mifam adu hojik phawbudi phamba laitabanina Manipur da president rule extend tawragani habasi sum nungaina ba paw pangi da ibane hana phongdorakhe Kuki singna remembrance day gi thauram pangthokre Committee on Tribal Unity ko tuna senduna remembrance day gi thauram Kangpokpi district ki brigadier M Thomas Ground leba kotu office ta Kuki zomiam na sarug yaduna pangthokre thauram adu ko mari lenana kotu ki secretary joint secretary Lanmilun Singsit na phongdokhibada mamang sahi ki 2025 ki December kungani thoida Sadar Hill Kangpokpi gi civil society organization singi oiba mifam na tha khudingi tang ahum asibu remembrance day haina pangthoknaba amatoina warep lawnakhe thauram asi maroina 2023 gi May tagi thorakleba irang da thawai kat khraba Kuki jo singbo ikai khumnaba amadi asi phawba lanjena duna leiriba IDP singna khudong sadaba kaya adugi yenglaga chathakibane tha khudingi tang ahum remembrance day numit asida district pumba complete shutdown chathagani hairi Sangadriba Wabagai Higher Secondary School gi thongnaw sing thugairam le hairi Kakching District ki Hianglam Police Station kon ba Wabagai da leba Wabagai Higher Secondary School gi nauna saba building ki mingsel sakhang da basingna thugairam le hiramasi gi matang da paw sesna phangba da handak da nauna saba loiduna Sangadriba school asigi building asigi thongnaw sing adu ngasi dagi numit kharan gi mamang da sakhang da ba miyoi singna school asigi chowkidar laitabagi khudong saba lauraga numidang sanglaktuna thugairam bane sakhang da basing aduna school gi nauna saba building gi ka manga rom gi thongnaw sing adu thugairam bane hairi hojik phawbagi thongnaw sing adu kanana kari maram gi thugairam bano haiba khangba gamdre panba yai Wabagai Higher Secondary School asi lengak na 2021 da higher secondary gi thak ta nauna upgrade tawkhrabasu man power amadi infrastructure matik chana leitaba maram na school asi yamna phibam sokna leiri school asi gi leifam thokpa post sing amata lengak na haptaba na hairiba school asi gi higher secondary gi section asi utilize tawba oja singna chalaiduna lakpani hairi MPLADF ki matang da RTI tharakli basi political oiba maramdi ohening de hane MP Bimol na phongdokre
MP Local Area Development Fund gi makhada mioi amana mahaki mathakta RTI tharakibadu taramna oi adubu RTI tharakpugi maram adu political gi oiba maram amadi ohening de hana Lok Sabha gi MP Professor Angom Sab Bimol akujamna ngasini tapa so thekta leba DIPR Auditorium da Sahita Thopang Lupna lamdam asigi sangnai singda yumpham oiraga puthokpa Living Agenda of Manipur haina mingthonba wall calendar phomgi thoramda sideline da pawmisinga unabada phongdokre pawmisinga hangkiba tungan wahangsinga pawkhum piraduna MPS na makata na haikibada RTI thabagi hainabi simiyam da leiba yamna mathautai mahaki MP Local Area Development Fund gi makhada RTI tharakiba sima ki maiketegi taramna oi masina mahana hauju phawda miyam gi damak paikhaliba thabak thoram sing miyam da hena mamutana khanghanbagi tanja amasu piragani thajai lawmaker sing na miyam gi damak paikhalakliba thabak thoram sing miyam na thigatpa asi tawkhom thokpa amani thodang asi miyam na pangthokpa mathautai Inner Manipur Parliamentary Constituency gi MP amada sahi amage oina Local Area Development Fund gi senpham asi lupa crore mangani masina constituency kontragani thoida chakho thorangi thabak sing paikhatkadabani MLA sing da sahi amada piriba Local Area Development Fund gi senpham na lupa crore anini hadi constituency kontragani thogi oina punna tongan ba MLA kontragani thoida phangleba senpham ase lupa crore homfuga marini hiramasigi matang da so piyamna RTI thaduna makhoina paikhaleba thabak thoram sing gi maramda khangdokpa yai adumapu RTI thabagi wakhalon ase political gi khudong saba launabagi maramdi ohaning de haike lamlai kendra gi JDU gi member oiramba mioi tara taret BJP da sanglakhre hari Janata Dal United JDU gi state unit ki president su oiriba hanagi MLA oiramba ke SS Birenda thajaba leiraktabadagi JDU lamlai gi asoba thodang puramba pungdong bomdagi imung mari gi mioi tara taret ngasi BJP da sanglakhre pungdong bomaya lekai dagi thangjam basan Meitei pungdong bom amang lekai dagi irungbom Deben Meitei pungdong bom maning lekai dagi takhelambam inauksa Meitei amadi pungdong bom amang lekai dagi Konthaujam Sanjit Meitei gi makhoigi imung manung pomba mioi tara taret BJP sanglakpada lamlai kendra gi MLA KS Ibomsana mayum da satuna taramna okhi hairi Sahi manga ki manung da Bharat ki mafam kya da forensic laboratory sana ba lupa koti lising kuntra kai thokle Union Home Minister Amit Shah na haidi anoba criminal law ahumna 2029 phawbugi manungda miyamda asumba oil phanghanba gamlagane loinen sahi manga asigi manungda Bharat ki mafam kya da forensic laboratory sana bulupa koti lising kuntra kai thokle haidi wafam singara Andaman and Nicobar ithat ki Nijapuram da pangthokiba Union Ministry gi Parliamentary Consultative mifam da Amit Shah na phongdokhibane mahana hai anoba criminal law ahum asigi makhada case sing thijinbagi thabak sathari Union Home Ministry na sinduna 2019 dagi hauna Parliamentary Consultative Committee mifam tarani thoirak pangthokre hari mahana makhata na hai 2021 da leba asida mobile forensic labor sing leiramde adubu ngasidi mobile forensic laboratory listing ama leiba ngamle leba asigi mafam kya da sahi manga gi manung asida asigumba forensic lab sing sana ba sarkana lupa koti lising kontra kai thokle 2029 phawbugi manungda state punamakta forensic university natraga central forensic laboratory amamam linkhanaba pandam thamli hanu suphodokhe Maoist kun khulai kya kalonena lengakta changjakhre haidi aina thingkraba CPM Maoist People's Liberation Guerrilla Battalion ki commander yauna Maoist ki mioi kun sarkar da changjakhre haidi makhoina Hyderabad ta leiba Telangana gi DGP Sibandar Reddy da changjaraki bane makhoina changjarakpa matamda America na saba Colt rifle amasung Israel na saba Rabo rifle AK-47 Insas rifle SLR rifle amadi yamlaba nongmai maru yauna lupa lakh kunthra gi senpham su yauki haidi thauramadu da wangang bada Sibandar Reddy DGP na hai sarkar da changjarakhraba Maoist singbu mahausa gi punsida hanjilaknabagi damakta sarkar na lupa koti ama lakh marfumathoi lising maudra kai thokle aduga khudak ki tengbang oina mioi amamamda lupa lising kumanga khusinakre haidi India gi manung amasung mapandagi changsalakliba mitop miancha singgi ipakta Meitei phurumna Iraq naduna lukhragani Meitei na list chanduna constitutional safeguard pinabagi mass campaign satharagani haina MMTU na phongdokhre athuba matamda yelomi oiraba Meitei singbu Indian constitution gi article 344 clause 1 gi makhada list chalhanduna safeguard ama piduna ngak selhaudragadi hojik oiraba Meitei singi socio economic political amadi thingbinaba laitana India gi manung amasung mapandagi changsilakliba mitop miancha singi ipakta Meitei phurupna Iraq naduna
ꯇꯥꯡꯗꯨꯅ ꯂꯨꯈ꯭ꯔꯒꯅꯤ Meitei Tribe Union Headquarter की Secretary Organization की थौ पूरीबा तखेलंबा परिजात Meitei na press थादोरपा चेरोल अमना फोंदोरकले चेरोल सिना हाय मासगी मथक्ता तंपाकी स्क्वायर माइल 7 खक्तमक ओइरिबा लमदम असिसु शेड्यूल लैंड ओइहौदबना Meitei सिंगी खोंदाफम लैरक्लोइदौरी मसगिदमक MMTU na tungi laibak lepkadौरिबा माहिरोइसिंग अमसुंग तुंगी युम्बिरेल ओइगदौरिबा नहारोलसिंगदा Meitei ने ST list चंदुना constitutional safeguard पीनबगी मास कैंपेन अमा MMTU na चथबा हौरगने कैंपेन असिगा इरोइना लेबा असगी पॉलिटिकल पार्टी अमदी पॉलिटिशियंस सिंगी मथक्ता नो ST नो vote की अकनबा कैंपेन अमसु चथरगने कैंपेन असिगी मनुंग चंदा नेशनल लेवल दा लैरिबा तोंगान बा स्टेक होल्डर सिंगा उनबसु हौरगने हाइरि जेरोलसना हाइ Meitei सिंगना ST list चलहलो अमसुंग मितौ खंदोक्तुना मरमदमदा हलन खिदुना मारेबाक मरमदम कंजनबगी ओइबा वाफम असिदा पॉलिटिकल पार्टी अमदी पॉलिटिशियंस सिंगना सबचाना लौफम थोकपा थौदांग अदु ngasi phawba lauduna lakle masigi ona taina bada vote bank ki rajniti oina sathaduna leire bharat ki supreme court amadi high court singna mapandagi sanglakpa mitop singbu ST list ta yahon ba yade mitop sing asida constitution ki oiba right amata leite haina phongdokpa leikhaba phawbada manipur di mitop singbu voter list ta hapsin batanatana ST list ta phawba hapsili haire jerolsna high Jammu and Kashmir gi 2025 ki April 22 da Pahalgam ki terrorist attack matung da India lengakna मापानदगी चंगलप मितौ खंदोकपगी इहौसे खांकन कंसिलखे आसाम असि बांग्लादेश तगी लाकपो मुस्लिम सेगना योसिन किदुना अनिसुबा बांग्लादेश अमा ओइरकलगनि हाइबगी नुंगनांगबा फोंदोक नरकले अदुबु मणिपुर दा म्यांमारदगी थिंबिनबा यावदुना चंगसिलकपा कुकी जो सिंगना पाक सना खुंदारक्तुना मणिपुर गी सिंगी डिस्ट्रिक्ट सिंग असे अनिसुबा म्यांमार अमा ओइरकले मसिगिदमक्तदी इंडिया लंगाकना नुंगनांगबा अमदि अकीबा मसेट अमता फावबा लेत्रे हाइनसु फोंदोखे जेरोलसना अरोइबदा हारिबदे एस्ट लिस्ट Meitei सिंगना अथुबा मतमदा यावदुना constitution की safeguard asi leitaba tarabadi 2026 sahi asidagi census tawgadoriba amadi masigi matangda delimitation tawgadoriba asida yamna chauna saitheng phangani mitop khandoktuna ST list chalaba matungda census amasung delimitation tawpam thui Meitei singna ST list chandaba singmi singki hojik phangliba reservation quota gi saktamda karigumba akaiba ahongba amata leiroi Indian constitution ki article 16 clause 4 gi makhada hill tribe land tribe haina adumak leigane MMTU na sangsingadaba campaign asida maru oina mahi tamliba mahiroising amati nahasingna khwaidagi chawba thodang lobiyo hojiki oina akhoibu kanjanaba amata ngairaba lambi asi ST natana leiroi nauna voter list ta chalakliba nahasingna intelligence voter ama oina vote pibagi right season se aikhoigi miyam khunaibu maseng saba nungayai phaba kalup kharana awa phamda tahanba yarosi singlarapu punamakpu thengnaminasi nahasingi pangal sakti asi handak Nepal amasung Bangladesh ta nauna utkrabani masi aikhoigi lengak nosu khangsano haire